ngasi oiba tongan ba pes kharagi posting collection tawdringa gi mangoinana nungthil gi pause gi sefong ama oiriba kangla pawdagi lakhot charaga tamjage drug puthok pusinda sijinnaba underground tunnel ama Myanmar gi ngkhaida leire haibase NE region ki security da Singnabni haiba Cocomi gi wafamna ahan boina miyam da kodol tamjage amadi video asibu miyang tabiri bapunamakpu Loktak Mapao updates ki mekaidagi taramna oksabaga loinana ikai khumna buchari mayai ka ba chinjak drug puthok pusin tawbada sijinnaba underground tunnel ama Indo Myanmar gi ngkhaida leire haina media da report tawnarakli basi North East region ki security da chawna singnaba amani haina Cocomi na phungdorakli hiramasi gi matangda coordinating committee on Manipur integrity Cocomi gi media coordinator na khuyek pi dona thadorakpa cherol amana hai drugs ki polam sing puthok pusin tawbada sijinnaba India gi ngamkhai manungda aronba underground tunnel ama leire haina media da report tarukhiba wafam ase taraina lokpat chumloi oirakliba pibam ase national security da chawna singnabaga loinana North East region ta leiriba yelongmi singda khudongthiba kaya mayoknarakani Manipur da khundariba yelongmi singna asigumba thong sathabada mapalamadi Manipur manungi oiba khut yaure haibasi chingnaba kuirabani Myanmar amasung Mizoram ani gi ngkhaida lei hairiba tunnel asi achauba gari sing chatok sasin tawba yai haibagi report lei thorang asi ichamchamba drug smuggler singna sathabani haina tarai lobat chumloi masida Mizoram amasung Myanmar gi manungda leiriba Sin state ki kukan panganba miyoi sing soidana yarongani oirakliba phibam masida Cocomi gi apambadi North East region ase state of narco terrorist emergency loktoktuna narco terrorism gi thabak thoram sing miyam khangna pakhatpani political gi charangna ba tholiba amadi Manipur da thokliba irang ase hena sathi ba phibam ma ohenbada mateng pangliba narco terrorism gi thong sing thengnaba Center na akan bathabak pakhet kadabani Cocomi gi apambadi Manipur da thokliba irang asigi waroisin puraknaba akaknaba matam gi manungda transparent leina state amasung central government na thorang pakhetpani Manipur Mizoram amasung sin state ta chathariba narco terrorism gi thabak thoram singda basak naiba miyoi kana yaubagi haibadu kupna thijingadabani loinana Indo Myanmar ngamkhaida lei hairiba underground tunnel amadi drug smuggling amasung khulai puthok pusin tawbada sijinnaba atai infrastructure khudingmak mangangadabani Manipur da thokliba irang asida geopolitics amasung narco terrorism gi thabak sathariba ase thengnanaba center amasung state government na official oina thabak pakhet pamthoi hairi makha satharakpada iduningthau hairiba PS asina phongdokpagi matung ina KNAB everywhere in Kamjong Urkhul Tamelong Tenopal and Churachandpur in the name of KBPF and Kuki terrorist organization saiba wafam thamli nomai kapna bagi pauta de haidana lan loikiba nate Kuki singi lan gi strategy amadi tactical move advance osilakli Urkhul Kamjong rom da hauzik tension yamna wangna lei naga singna Urkhul Kamjong da Kuki khulda Myanmar dagi chanchilakpa Kuki check tawgani hairubadagi mafam adugi Kuki sing pakhatuna chenaba torokpadagi Kuki NP Urkhul na thokpa notice asida hairiba si Urkhul amadi Kamjong da leiba Kuki amata yum thadoktuna chenkiba yaroi karigumba chenba taragadi afaba oiroi makhoina chenbada sijinnaba gari phauba fagattuna sijinagani hairibani Kuki land PS haina naga challenge tawriba asi asengbani Kuki singi naga gi mathakta tawgadaba lan gi plan adu leak oikhrabani lan gi plan leak oirubagini Kuki land PS ki admin Kuki mayam changdana lale sengdohaliba masagi personal opinion ni haina sengdohaliba asini amadi KSO na naga gi mathakta sengdokliba asini please check Kuki land PS post intelligence report ki matung ina Kamjong da leiriba KBPF ayamba KNAB ngaktani KNAB base lokthoklaga Kuki village volunteer saraga leibani Urkhul gi leitan phauba KNAB masing yamna leire Tamelong da su KNAB thungkhre KNAB gi Kuki village volunteer amadi su Kuki terrorist singa punna leiminari Kangpokpi da su anoba KNAB mayam thungduna leire Urkhul Kamjong Tamelong Tengnopal amadi Kangpokpi da laktuna leiriba KNAB singa sidi thadau marol khangba amadi thadau marol ngangba ngaktani Churachandpur da duty tawriba KNAB makhaidi Manipur da ngangnariba thadau marol ga manadaba atopa Myanmar marol ngangi haiba wafam sing thamli makha satharakpada hi ai common news sairiba PS asigi post amani khalokot jaraga aroi boina miyamda kodol tamjige National Highway 2 da potchai puduna lakpa gari Imphal da thunglare hairi National Highway 2 da lamdam asigi tangai fadana nomada changdraba yadraba potchai puduna lakpa gari
330 हाइरिबा लंबी असिदा अpanba याउदना पुसिलखरे मखाताना पोटचै पुसिलखपदा खुदोंथीबा थोक्तनबगिदमक चिंगनंगाई ओइबा मफमसिंगदा सिक्योरिटी फोर्स ना अकनबा सेक्शन थरंग लौखटखि मणिपुर डिस्ट्रिक्ट पुनमक्ता पामदबा थौदोक थोक्तनबगिदमक चिंग अमसुंग तमदा पुन्ना चेक पॉइंट सामंगा तरा हांगदुना अचत औंगसिंग चेक तौबगी थबक चथखरे हाइना मणिपुर पुलिस कंट्रोल रूम दा थदोरकपा चिरोलमना खंगलखनि मखाताना कांगपोकपी डिस्ट्रिक्ट की पुलिस न खुलाई किया पकड़खरे कांगपोकपी डिस्ट्रिक्ट की कैथेल मानबी पुलिस स्टेशन की मनुंग चनलैबा नेपाली बस्ती अमदी बैतुम खुलेन खोकेन विलेज रोड सिक्योरिटी की अपुनब कॉम्बाइन टीम अमना थीब हुंबगी थबक सथबदा खुलाई पाइबसिंगना लोटछिंदुना थलंबा ओइगनी चिंगनबा मैगजीन यावबा 5.56 mm हेक्लर अमदी कोस G3 राइफल अमा .303 स्नाइपर मॉडिफाई अमा मैगजीन यावबा .22 पिस्तौल अमा सिंगल बैरल राइफल अमा इम्प्रोवाइज मोर्टार अनि काप यारिबा .303 मरुमंगा चाइनीज हैंड ग्रेनेड अमगा लोइनना पाउफेंग मोटरला हैंडसेट अमा फगत पंगमले हाइरि मखाताना ngarang pangthokkiba 63 suba रिपब्लिक डे थौरमदा अनौबा मणिपुर अनौबा इनोट अमा उबा फंगी हाइना चीफ मिनिस्टर एन बिरेन सिंहना फोंदोखरे हाइबा वफम थमजरी मखा चतरकपदा अरोइबो ओइना मणिपुर की चीफ मिनिस्टर ओइबिरिबा एन बिरेन सिंहदगी पोस्ट अमा खलखुच्चरगा थमजगे मतौ करमना स्टेट असिदा मसागी पुथोक सनबा अमदी सिमिटलोन फगतनबा सीएम इकोनॉमिक रिवाइवल टीमना मफम सत्तुना होनरिबगी हाइबदु खंगमिनसी हाइबा वीडियो अमगा लोइनना थगतचरी दीना ओइनामा बसुंग मागी टीम पुनमपु हाइबा वफम असि थमजरगा ngasiगidi matang asaida लोइसिनजरी।